1957 October tarik marida Prithivigi ihan hanba artificial satellite Sputnik 1 Soviet Union na launch tauke. America amadi Soviet Union ani gi marakta taunariba space race asi American singnadi makoina mangjil tharaga chatli haina khanjarubani. Adubu ikang khangaudana yam surprising oiba mongda Soviet Union na Sputnik 1 asa mai paana launch torokpadagi American public singi wakhalda akiba fawa horake. Space race asi maithiba tare khandana American public singna US government ta pressure aroi bida pisalakpadagi US government na 1958 ta NASA form torame. NASA na public mayamda makoidi science amadi exploration da focus tauba civilian agency amani haina haijarabasu asengba NASA gi main oiba pandamdi Soviet Union bu space race asida maithiba piduna thada ihan hana chatpa haibasine. NASA na makoigi amata ngairaba pandam asibu yaunabagidamagta tangkak ahum thokna plan torome. Tangkak ahum adudi kai-kaino haiba matamda Project Mercury, Project Gemini, amadi Project Apollo haina khangnaba space program ahum asine. Project Mercury haina khangnaba 1961 dagi 1963 fawba tawkiba space program asina space ta aikoi human sa hingba ngami haiba proof tawri. Project Gemini haina khangnaba 1965 amadi 66 ta tawkiba space program asina aikoi human na spacecraft dagi mapan thoktuna work to yai haibasa proof tawri. Aduga masigi hek matungdagi aikoi human bu thagi laimai da soida ngamdana landing to hannabagi damakta Project Apollo hauke. NASA kanguna Project Apollo si haudokpa matamda Apollo mission kun plan torome. 1967 gi January tarik 13 Apollo mission gi ihan hanba flight program Apollo 1 na pre-flight test tawbada short circuit tolaktuna mai chaklakpadagi Apollo 1 spacecraft aduda yawba crew ahumak sike. Thaudok asigi matungdagi makha tarakpada Apollo mission singda masigumba tamthiraba thaudok asi yariba makai thoktanaba scientist amadi engineer singna yam kanna honarame. Honaba yaba honaraba matungda 1969 gi July tarik kunda Apollo 11 na mai paktuna Neil Armstrong na thagi laimai da kongdaba ihan hanba human haibada oike. That's one small step for man, one giant leap for mankind. Apollo 12 su thada aswai angam amta yaudabida landing tawduna mai pakpa mission ama oirame. Adubu Apollo 13 di service module da oxygen tank pokhairakpadagi mai pakpa ngamkide thagi orbit ta amura koiramaga landing tawdabida sining jitta halake. Apollo 13 na mai pakpa ngamkidrabasu Apollo 14, 15, 16 amadi 17 di aswai angam amta yaudabida thada landing tawduna yam chawna mai pakpa haibada oirame. Asuk yamna mai pakna changcheliba Apollo mission asibo mission ahum watlikanda haibadi Apollo 18, 19 amadi 20 toramdaida ikang khangaudana 1973 da shutdown tawke. Official oiba NASA dagi thadorakpa report ki matung inna US government na space program asigi budget kaktharakpadagi financial problem lairakpana Apollo mission asi shutdown tawkibani hairi. Adubu whistleblower amadi leak orakpa insider information singi matung innadi Apollo 18, 19, 20 amadi atay atopa space program kaya ama black budget program gi part amo oina yam secret oina tawki haina so hairi. Hariba mission sing asi tawki haibagi proof oina hauji chu video footage lairi. Leak orakpa video footage sing adu yengubada 1973 da aikoi human na ihan hana Mars ta landing tawagi video su yawramke. Mayamda ngasi aina tawjarakadoriba wari asidi US government amadi Soviet Union ani na punchanna duna tawkiba Project Redsun haina khangnaba secret oiba Mars ki mission asigi matangda tawjarage. Karigidamakta Project Redsun hariba Mars ki mission asi public tagi lodlibano. Aduga mataw karamna yana khidraba lam ani asi punchanaraga Project Redsun asi tormibano haibasigi matangda loibu fawataraga kangwinarase. Second World War hek loi kibaga America amadi Soviet Union ani gi marakta Cold War tawba horake. Nation ani asi Prithivigi amata ngairaba superpower oinabagi damakta chakotpagi lamjel tanaraktuna space race tawba horake.
1947 gi February thada America na fruit fly haina khangnaba haying makhal asi aerospace engineer Wernher von Braun na saba V2 rocket ta haftuna space ta launch torame mission asigi main oiba pandam di radiation na living organism da kari effect lehli haibasa study taunabani Wernher von Braun hariba miyoi asi Second World War manungda Nazi scientist ama oina thabak toramba war crimes kaya chathakiba misakni lan loiraba matungda America na tawkiba Operation Paperclip ki makhada mahaki war crimes mayam adubu ngakpiduna America gi damak thabak tawba amu haurake mahak asi Nazi scientist ama oiramabasu yam sathina haiba scientist ama oibana NASA Flight Center gi ihan hanba director su mahak na oike Prithvi gi ihan hanba artificial satellite Sputnik 1 1957 da Soviet Union na launch tawduna America gi mayokta space race asida ihan hanba mai pakpa oike adubu aroibadi oiramde Prithvi gi ihan hanba oina space chatkiba Yuri Gagarin hariba miyoi asisu Soviet kini thagi lemai da ihan hanna yaukiba mi yaudawe spacecraft su Soviet kini aduga space da ihan hanna chatkiba nupi Valentina Tereshkova su Soviet kini Soviet kangbuna space race asida sumngam salakpadagi American public mayamdagi US government ta pressure aroibida lame maram asina 1961 gi May gi tarik kun mangada matamdugi American President John F Kennedy na public conference amada chahi tarasi gi manungsida makhoina thada kaba ihan hanba leibak ama oiduna space race asi soidana ngamgani haina yam challenging oiba statement asi fongdoke I believe that this nation should commit itself to achieving the goal before this decade is out of landing a man on the moon and returning him safely to the earth. John F Kennedy gi masigi challenge asina maram oiraga nation ani asina space program singda billions of dollar hena thadaduna thada ihan hana chatpa ngamba nation nama oinaba kanna honarami public mayam gi mamangda di nation ani asi yam satina yengthinaba competition adum taunaraga leibagi mawong ama ohalabasu manungda di nation ani asi yanaduna yam secret oiba space program singda thabak tawinarame nation ani asi gi main oiba pandam di moon landing natte Mars the human colony ama establish tawbane haiba masigi Mars ki secret oiba space program asina makoina project Redsun haina kaurame Project Redsun gi idea asina karidagi lakibano haiba matamda US Army na 1959 da propose tokiba Project Horizon dagi lakibani Project Horizon gi plan asina kaino haiba matamda thada nuclear weapon thamba yaba military base ama sabane karigumba Americana madubu ngamkrabadi Prithvi da makoi namthabi na nation amta lairoi doribane maramdi thadagi Prithvi gi any jaga da adum irailana attack torpa ya doribane adubo Project Horizon asi pangthokpa ngamdri kanda nation ani asi gi nuclear weapon takhattana lainarakpadagi karigumba lan hack thoktuna nuclear weapon sing asi deploy tonarabadi Prithvi asi pumloi loiduna human race asi mutkiba yabadagi backup plan ama khanaba horakhe kariguma nuclear war natraga natural disaster amana Prithvi asi loisan kiba tarabasu aikoi human race ti makata na chatha honaba Mars a human colony ama establish to pambadagi Project Redsun gi idea asi lakibani adubu Mars ta na chatpa haibasi araiba thabakti natte Prithvi ga thaga lapnabagi distance asi 239,000 miles ni matamduda aikoi gi leiriba technology aduna tha yaunaba chatpada numit humni changi adubu Mars ta na chatpa haibasidi pura tonganba wari yamani maramdi planet ani asi numitta koiraga chatpana maram oiraga makhoi gi lapnabagi distance asi chap chabi haiba ma leite 34 million miles tagi hauraga 250 million miles phawgi manungda adum hongame Mars ki journey asi bu chatpa ngamgadauba amatangairaba Saturn V hariba powerful level rocket asi America da lerame aduga Soviet kangbudana yam kuina space to travel to ngamnaba safety system amadi life support technology asi lerame America da journey asi bu chatpa ngamgadauba yamna powerful leba Saturn V hariba rocket asi leijarabasu Mars ki journey asi di tha taruki maya changadawribanina Soviet ki safety system amadi life support technology asi yaudrabadi oitho aroidaba journey ama oirame nakan animak amana amagi mateng yaudrabadi hariba journey asi oitho oidaba maramna nation ani asi gi technology asi punchanaduna Project Redsun tawke
March ki tarik kulhumdoi 1973 da Brazil gi Amazon jungle da leiba NASA gi secret facility asidagi Prithvi da kwaidagi powerful loiba Saturn V hariba rocket asi Project Redsun gi damak launch torame matang asida kari gi damakta rocket asi Amazon jungle dagi launch toribano haiba wahang amadi laktra masigi pokumda NATO amadi Warsaw pekna US Europe amadi Asia dagi launch over rocket amadi missile kodimak loina track torame adubo Brazil amadi Southern Hemisphere dagi launch over rocket ti kanamtana notice tawdaba maramna Amazon jungle dagi rocket asi launch toribani Amazon jungle dagi launch tawkiba rocket asina humanity gi khwaidagi advance oiba spacecraft interplanetary space vehicle aikoina ISV Columbus haina khangnaba asi puduna chatlami mission asigi crew asina American ani Neil Armstrong amadi Buzz Aldrin aduga Soviet cosmonaut Vladimir Ilyushin na oirame ISV Columbus na numit chamaga yangkhaini pani space ta pairaba matungda Mars ki surface thungkhe cruising asina mission asida makoina thengna kiba khodimak in details ta loina mag documented torame mission asida cruising aduna namak pa photo amadi video recording sing adu NASA na classified toxin kiduna makoi gi secret archives ta thamkiba na maram oiraga masigi project Redsun asigi matangda matamdugi public sing na karimta khangba ngamlamde Mars chatpa ngamba haibasi aikoi mankind gi khwaidi greatest oiba achievement amani adubu kari gi damakta aikoi mankind gi greatest achievement asi mayamda lotchalibano masigi pakhomda cruising aduna Mars hek landing tawbaga Mars ta laise makhoi khata nate atopa alien species su lai haibase realize torke 2011 da Italian journalist Lucas Cantonboro na Project Redsun asi asengba tawkiba mission amani haina announce tawnabagidamakta press conference ama silame Mawanda Project Redsun asida yaurbo workers ingi witness statement secret emails amadi documents na chingba evidence kayka loina lerame press conference adubu yawba lakliba miyoy singna ahanbadadi magi wa adubu thajaramde adubu Lucas Cantonboro na photo mo ulakpadagi conference room adada tilamba miyamada tumin lainake photo adudi kaino haiba matamda Buzz Aldrin na Mars ki surface ta chatpagi yamna grainy oiba aina masida utliba image asine Buzz Aldrin hariba astronaut asi interview gumba tawba matamda Mars ki topic hek tawbaga yam excited oijaba miyoy amakhakne mahana interview amada Mars ki secret mission asigi matangda soibadagi haidorakiba su lairabane Fly by the comets, visit asteroids, visit the moon of Mars. There's a monolith there, a very unusual structure on this little potato-shaped object that goes around Mars once in 7 hours. When people find out about that, they're going to say, who put that there? Who put that there? Buzz Aldrin khatanatana thada ikon kona chatluba Apollo 17 ge astronaut Jin Cernan nasu aikhoi human na Mars ta amuk hanna chatlubagi matangda haikiba su lairabane Buzz does want to go back to Mars, and I support that, but I believe we should do it in a logical stepping stone process. But John, can I just say one other real quick thing? You know, I'm not going to be there when we go back to the moon and on to Mars, and it may not be this president or those who follow. Project Redsun asi tawki haibigi photos, documents amadi witness statement kaya ama lairabasu NASA kanguna di aduguma mission amta tawkiba laite haina hairi Lucas Cantonboro gi press conference asina maram oiraga Project Redsun gi matangda public singda sandorakpadagi whistleblower kaya amasu tholake whistleblower mayam adugi manungdagi Bravo X Sierra 24 haina mingthonba NASA gi employee ni haijaba miyoy asina Lucas Cantonboro da 1973 gi Mars mission asigi asengwa video footage tharake video footage asi hek hangdokpaga NASA gi logo amadi internal use only haina thaba warning asi tholei masigi matungda welcome to ISV Columbus 1973 haina thaba title card asi amuk tholei matangi swatana spacecraft ki thongnau adudagi aikoi Prithvi bu amu ulame adudagi yam atubi swata spacecraft aduda tongliba astronaut sing adu amu ulai makhoi gi journey ase numit 10 sure haiba takpa card amamu matangi sinda ulame video asina minute amaga second tare surakpada aikoi Prithvi ga
thaga camera frame amada pulap leiminabagi shot ama utli masigi shot asida leiriba Prithviga thaga gi position asina takpadi spacecraft asi aikoi Prithvi dagi yam lapthor e habase takpani mathangi shot asidadi spacecraft asina travel torokpa numit chama sure haiba takli hauji fogi oinadi Prithviga thaga gi footage khara asi natana atai thoidokpa kaisu uramde adubu video asina minute amaga second nifu taruk surokpa matamdadi spacecraft asina travel torokpa numit chama ga yankai nipan sure haiba takli journey asi tha manga henjala abanina makoi Mars ka yam naknabam thoobani haina khalakpa mikup asida ngangli toba blurry object ama camera gi frame aduda capture toba uba horakhe madudagi mathangi sinda aikoi humanity gi spacecraft ISV Columbus asina red planet tamna paisalame video asina minute aniga second taret surakpadadi planet Mars ki rough oiba mountainous region sing adubu uba hora ame madudagi mathangi sota Valles Marineris haina khangnaba aikoi gi solar system asida khwaidagi chawba canyon asi so torakle minute ahumga second tarani thoi surakpadadi Mars ki surface asi yam mayek sengna stunning details ta shot lobagi matangni masina takpadi Mars ka aikoi gi spacecraft asiga yam sathina naknare habase takpani madudagi mathangi sinda Victoria crater gi fajaraba view ase mo ulakli adudagi yam athubida spacecraft aduda tongleba astronaut sing adugi shot adu amuk lauraba matungda aikoi humanity gi khwaidagi powerful loiba spacecraft ISV Columbus asi Mars ki surface tamna tapna paithar ame ISV Columbus na space numit chama ga yankai nipani pairaba matungda soida ngamdana mai pangna Mars landing torome adubu Mars ki surface asida hek landing tobaga karino khangdaba pochak ama lengbagi mongna toba ama astronaut singna makoi gi camera aduda capture torome masigi karino khangdaba pochak asi camera da hek capture tobaga video footage asi loisan ki project Redsun asi tauki habegi video footage oina evidence asi leira fawba NASA kanguna di haujik fawba aduguma mission amta tauki de video du fake ni haina haire hoi masigi video footage asi fake oiramba yai Buzz Aldrin na Mars ki surface chatpagi photo adusu fake oiramba yai witness mayam gi statement amadi document sing adusu fake oiramba yai adubu NASA kangbu su photo amadi video adum semdok semjin tawduna fake mayam ama thadorei haibisidi mayam na khangnaraba wafamne aduna public mayam su Canada thaja doino haibase khanglamde matang asida project Redsun da yaurui haiba yam credible oiba anobo witness ama tholaktuna project Redsun asi hauji su tawri aduga mahak su Mars chatlurba mioi amani haina hairakhe magi statement asi proof tawnabagi damakta video footage su mahakna puduna lakhe lona tauba thabak khodimak nongma natraga nongmadi mayamna khangnarakpa haibasi soidraba wafamne Megi tarik 13 2006 ta Jackie koba NASA gi retired employee asina coast to coast hariba yam satina forward radio show asida call toraktuna NASA gi Aronba mission kaya amagi matangda haidorakhe mahakna 1979 da Viking landers na Mars gi thadorokpa live video adu yenglikanda mioi anika protective suit setuna lander adu tamna lakpa yam satina mayak sengna urame They came over the horizon walking towards the Viking Explorer, and our vision got cut off. I didn't see what they did with it or anything else. They were probably making repairs. Jackie gi matung ina Viking landers na thadorokpa madugi live video du ma khatanatana atopa NASA gi employee taruk amana su fajana uki haide protective suit setpa mioi ani aduna Viking landers tamna lakpa du ubada Jackie amadi maga live video adu yengminariba mioi taruk adudi pungaglame maramdi NASA employee ama oijerabasu confidential files kaya makoi de access pi dabana aikoi human colony ama Mars lai habasa makoi na khanglamde NASA gi higher official singna makoi gi asoiba du khangakpadagi public singna ukidrikanda haiduna live video du kudakta kakthat ki haide NASA gi Viking program asi Mars life libra haiba yengnaba mission amani haina mayamda haijallabasu asengba main oiba pandamdi project Redsun gi mission adubu cover up toba chatpani haina so haide Jackie gi masi call recordings asi full taning labadi aigi description da link hapani ada adum changa taba yagani
NASAꯒꯤ retired ꯇꯧꯈ꯭ꯔꯕ astronaut William Rutledgeꯁꯨ 2007ꯗ whistleblower ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯛꯇꯨꯅ NASAꯅ ꯇꯧꯈꯤꯕ ꯑꯔꯣꯟꯕ ꯃꯤꯁꯟ ꯀꯌꯥ ꯑꯃꯒꯤ ꯃꯇꯥꯡꯗ ꯄꯕ꯭ꯂꯤꯛꯇ ꯍꯥꯏꯗꯣꯔꯛꯈꯤ꯫ ꯃꯍꯥꯛꯅ ISV Columbus ꯑꯃꯗꯤ ISV Melbourne ꯍꯥꯏꯔꯤꯕ ꯌꯥꯝ ꯁꯥꯊꯤꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯅꯤ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯃꯥꯔꯁ ꯑꯃꯗꯤ ꯃꯨꯟꯗ ꯃꯤꯁꯟ ꯀꯌꯥ ꯑꯃꯁꯨ ꯆꯠꯂꯨꯔꯦ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯤ꯫ Apollo 18, 19 ꯑꯃꯗꯤ 20 ꯑꯁꯤ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯅ ꯇꯧꯈꯤ ꯍꯥꯏꯕꯁꯤꯁꯨ ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯅ ꯃꯌꯥꯝꯗ ꯍꯥꯏꯗꯣꯔꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯁꯟꯁꯤꯡ ꯑꯁꯤꯒꯤ ꯃꯦꯟ ꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯊꯥ ꯑꯃꯗꯤ ꯃꯥꯔꯁꯇ ꯂꯩꯕ ꯑꯦꯂꯤꯌꯟ ꯇꯦꯛꯅꯣꯂꯣꯖꯤꯕꯨ ꯂꯧꯈꯠꯄ ꯆꯠꯄꯅꯤ ꯍꯥꯏꯔꯤ꯫ Apollo 20ꯒꯤ ꯃꯤꯁꯟ ꯀꯃꯥꯟꯗꯔ ꯑꯃ ꯑꯣꯏꯅ William Rutledgeꯅ 1976ꯗ ꯊꯥꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯆꯍꯤ ꯕꯤꯂꯤꯌꯟ ꯍꯦꯜꯂꯕ ꯑꯦꯂꯤꯌꯟ ꯁ꯭ꯄꯤꯁꯤꯁ ꯑꯃꯒꯤ ꯁꯕꯃꯦꯔꯤꯟ ꯊꯥꯗ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗ ꯅꯠꯇꯅ ꯐꯖꯅ ꯄ꯭ꯔꯤꯖꯔꯕ ꯇꯧꯔꯕ ꯑꯦꯂꯤꯌꯟ ꯅꯨꯄꯤ ꯑꯃꯒꯤ ꯕꯣꯗꯤꯁꯨ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯒꯤ Apollo 20ꯒꯤ ꯃꯤꯁꯟ ꯑꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯀꯟꯇ꯭ꯔꯣꯚꯔꯁꯤꯌꯦꯜꯁꯨ ꯑꯣꯏꯈꯤꯕ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯕꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯍꯧꯒꯠꯂꯛꯄꯗ ꯃꯁꯤꯒꯤ Apollo 20 ꯃꯤꯁꯟꯒꯤ ꯋꯥꯔꯤ ꯑꯁꯤ ꯗꯤꯇꯦꯜꯁꯇ ꯇꯧꯖꯈ꯭ꯔꯕꯅꯤ꯫ ꯑꯩꯒꯤ ꯑꯗꯨꯒꯤ 에피ꯁꯣꯗ ꯑꯗꯨꯗ ꯑꯦꯂꯤꯌꯟ ꯅꯨꯄꯤ ꯑꯗꯨꯒꯤ ꯕꯣꯗꯤ ꯐꯪꯕꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯀꯩꯀꯥꯁꯨ ꯂꯣꯏꯅ ꯌꯥꯎꯕꯅꯤ꯫ ꯃꯌꯥꯝꯅ ꯌꯦꯡꯅꯤꯡꯂꯕꯁꯨ ꯑꯩ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ, ꯑꯗ ꯑꯗꯨꯝ ꯆꯪꯉꯒ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ꯫ William Rutledgeꯒꯤ ꯃꯇꯨꯡ ꯏꯟꯅ NASA ꯑꯃꯗꯤ US Department of Defenseꯅ Project Redsunꯒꯤ ꯊ꯭ꯔꯨꯗ ꯃꯥꯔꯁꯇ ꯃꯤꯁꯟ ꯀꯌꯥ ꯑꯃ ꯁꯤꯀ꯭ꯔꯦꯠ ꯑꯣꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯂꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ NASA ꯑꯃꯗꯤ US Department of Defenseꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕ ꯇꯥꯛꯅꯕ 2001ꯗ ꯃꯍꯥꯛꯅ ꯃꯥꯔꯁꯇ ꯆꯠꯂꯨꯕꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯃꯇꯦꯛ ꯑꯃ ꯄꯨꯔꯒ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯗꯨꯅ ꯃꯁꯤꯗ ꯂꯩꯔꯦ꯫ NASAꯒꯤ retired ꯇꯧꯈ꯭ꯔꯕ employee Jackie ꯑꯃꯗꯤ astronaut William Rutledgeꯒꯤ testimonyꯁꯤꯡ ꯑꯁꯤꯒ Gary McKinnon ꯍꯥꯏꯔꯤꯕ ꯀꯝꯄ꯭ꯌꯨꯇꯔ ꯑꯦꯛꯁꯄꯔꯠ ꯑꯁꯤꯅ NASAꯗ ꯍꯦꯛ ꯇꯧꯗꯨꯅ ꯂꯤꯛ ꯑꯣꯏꯍꯜꯂꯛꯈꯤꯕ ꯔꯦꯀꯣꯔꯗꯁꯤꯡ ꯑꯗꯨꯒ ꯌꯥꯝ ꯁꯥꯊꯤꯅ ꯆꯥꯟꯅꯕ ꯑꯃ ꯑꯣꯏꯔꯤ꯫ Gary McKinnonꯅ 2000ꯗ Pentagon ꯑꯃꯗꯤ NASAꯒꯤ ꯀꯝꯄ꯭ꯌꯨꯇꯔꯁꯤꯡꯗ ꯍꯦꯛ ꯇꯧꯗꯨꯅ UFOꯒꯤ ꯃꯔꯝꯗ ꯊꯤꯔꯨꯕ ꯃꯇꯝꯗ non-terrestrial officer ꯊꯥꯕ ꯁ꯭ꯄ꯭ꯔꯦꯗꯁꯤꯠ ꯑꯃ US Navyꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯁꯔꯚꯔ ꯑꯃꯗ ꯌꯥꯎꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯁ꯭ꯄ꯭ꯔꯦꯗꯁꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯣꯂꯔ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯖꯒꯥꯁꯤꯡꯗ ꯍꯥꯏꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯄꯥꯟꯗ ꯄꯣꯁꯇꯤꯡ ꯆꯠꯈꯤꯕ ꯑꯃꯗꯤ ꯁ꯭ꯇꯦꯁꯟ ꯇꯧꯔꯒ ꯂꯩꯔꯤꯕ ꯍ꯭ꯌꯨꯃꯦꯟ ꯑꯣꯐꯤꯁꯔ ꯀꯌꯥ ꯑꯃꯒꯤ ꯃꯃꯤꯡ ꯌꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯁ꯭ꯄ꯭ꯔꯦꯗꯁꯤꯠ ꯑꯗꯨꯗ ꯍ꯭ꯌꯨꯃꯦꯟ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯅ ꯁ꯭ꯄꯦꯁꯁꯤꯞ ꯑꯃꯗꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯇꯣꯞꯄ ꯑꯃꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕꯒꯤ ꯗꯤꯇꯦꯜꯁꯤꯡꯁꯨ ꯌꯥꯎꯔꯝꯃꯤ꯫ Gary McKinnonꯅ NASA ꯑꯃꯗꯤ Pentagonꯗ ꯍꯦꯛ ꯇꯧꯗꯨꯅ ꯄꯨꯊꯣꯔꯛꯈꯤꯕ ꯀ꯭ꯂꯥꯁꯤꯐꯥꯏꯗ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟ ꯗꯤꯇꯦꯜꯁꯇ ꯑꯩꯅ ꯑꯩꯒꯤ ꯁꯣꯂꯔ ꯋꯥꯔꯗꯦꯟ ꯍꯥꯏꯔꯤꯕ 에피ꯁꯣꯗ ꯑꯗꯨꯗ ꯇꯧꯖꯈ꯭ꯔꯕꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤ ꯂꯤꯡꯛꯁꯨ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ, ꯃꯌꯥꯝꯁꯨ ꯌꯦꯡꯅꯤꯡꯂꯕꯗꯤ ꯑꯗꯨꯝ ꯆꯪꯉꯒ ꯌꯦꯡꯕ ꯌꯥꯒꯅꯤ꯫ Project Redsun ꯑꯃꯗꯤ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯕ ꯁ꯭ꯄꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯤꯁꯜꯕ꯭ꯂꯣꯋꯔꯁꯤꯡꯅ ꯄꯨꯊꯣꯔꯛꯈꯤꯕ ꯗꯣꯀꯨꯃꯦꯟꯠꯁ ꯑꯃꯗꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯐꯦꯛ ꯉꯥꯛꯇꯅꯤ, ꯃꯈꯣꯏꯅ ꯄꯕ꯭ꯂꯤꯛ ꯈꯪꯍꯟꯗꯕꯤꯗ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯅ ꯇꯧꯈꯤꯕ ꯁ꯭ꯄꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯅ NASA ꯀꯥꯡꯕꯨꯅ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯋꯤꯁꯜꯕ꯭ꯂꯣꯋꯔꯁꯤꯡ ꯑꯁꯤꯒꯤ ꯀ꯭ꯂꯦꯝ ꯃꯌꯥꯝ ꯑꯁꯤ ꯐꯦꯛ ꯑꯣꯏꯔꯒꯗꯤ ꯀꯩꯗꯧꯕꯒꯤ ꯋꯤꯁꯜꯕ꯭ꯂꯣꯋꯔꯁꯤꯡꯕꯨ ꯒꯣꯚꯔꯟꯃꯦꯟꯠ ꯑꯦꯖꯦꯟꯠ ꯊꯥꯗꯣꯛꯇꯨꯅ ꯀꯤꯍꯜꯂꯤꯕꯅꯣ? NASA ꯑꯃꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯔꯣꯟꯕ ꯍꯥꯏꯗꯣꯛꯎꯕ ꯋꯤꯁꯜꯕ꯭ꯂꯣꯋꯔ ꯀꯌꯥ ꯑꯃ ꯌꯥꯝ ꯃꯤꯁꯇꯔꯤꯌꯁ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯤꯔꯒ ꯂꯩꯔꯝꯕꯒꯤ ꯀꯦꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯅꯦꯆꯔꯦꯜ ꯗꯦꯊꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯈꯣꯏꯒꯤ ꯀ꯭ꯂꯦꯝ ꯃꯌꯥꯝ ꯑꯁꯤ ꯐꯦꯛ ꯑꯣꯏꯔꯒꯗꯤ ꯀꯩꯗꯧꯕꯒꯤ ꯃꯈꯣꯏꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯅꯣ? Project Redsunꯒꯤ ꯃꯇꯥꯡꯗ ꯊꯣꯛꯂꯛꯈꯤꯕ ꯚꯤꯗꯤꯑꯣꯁ ꯑꯃꯗꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨꯗꯤ ꯃꯌꯦꯛ ꯁꯦꯡꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯦꯟꯋꯤꯟ ꯑꯣꯏꯕ ꯄꯣꯠꯂꯥ ꯅꯠꯇ꯭ꯔꯒ ꯐꯦꯛꯂꯥ ꯍꯥꯏꯕꯁꯤꯃꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯕꯨ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯗꯨꯗꯤ ꯑꯆꯨꯝꯕ ꯐꯅꯌꯥꯝ ꯑꯃ ꯌꯥꯎꯔꯤ꯫ ꯃꯥꯔꯁꯇ ꯏꯁꯤꯡ ꯂꯩꯔꯝꯕꯒꯤ ꯄ꯭ꯔꯨꯐ ꯐꯪꯂꯦ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯈꯤꯕ ꯑꯗꯨꯁꯨ ꯃꯇꯝ ꯑꯃꯗ ꯃꯌꯥꯝꯅ ꯅꯣꯛꯅꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯂꯩꯔꯝꯃꯦ ꯍꯥꯏꯕꯒꯤ ꯀꯟꯐꯔꯝ ꯇꯧꯕ ꯉꯝꯂꯦ꯫ Tonight, for the future of everything, we're going back 3 billion years into the past. Picture Mars as a world with water. According to NASA, oceans covered as much as 20% of the red planet. Lucas Kenton Boroda lik orakhiba documentsing aduda yawba coordinatesing adusu Mars mission gi rover landing site sing aduga chap manaraga lerambasu hojikti mayamna confirm tawkhre. Tasengna harabada lik orakhiba documentsing asi achumba amadi aranba information yanchanaraga public aikhoibu chamamna hannaba NASA kangbuna adum thadorokpo oiramgadaba manchalabani. Maramdi space exploration asi hojikti privatize tawrabanina SpaceX amadi Blue Origins na Mars satnaba kanna sem sari. Karigumba Elon Musk na Mars ta hek tatluba matamda madi mana thengnarakiba sing adu public ta adum ifong na haidorakani haibasi NASA kanguna soidana khanglamgani.
Maram asina SpaceX na Mars asana bakan na same sari kansida information mayamasi kitang Aronba amadi achumba yansana duna leak ohelaga public singbo aware ohelaga thamlabadi SpaceX na Mars salubada sumai to wathengnare haibada hanadagi public singna information adu haifet khanglaga leirabanina kanamtana surprise oiraroi masi tanaba NASA na sinba mansalabani adubo nongma natraga nongmadi public singso asengba achumba adudi soidana khangakigani mayam ngasi di matang ase loisinjarage wari ase nungarabadi like and subscribe tausanbiramo mathangdadi dialog pass haina khangnaba P3 da thokiba khwaidagi sathiba unsolved mystery asi matangda tawjarage hariba tawdo asi chahi yankhai helabasu hauji fawa solve tobo ngamdriba tawdo ama oide aduna mayam mathangi topic asida amuk thengnarase